खरमजरे ISTV पाउमेंग दाबिरबा सिंगु तराम नोकचरे हौजिमरोइबा पाउ स्पेशलिस्ट डॉक्टर की अवाट पा मेंस ननबा सरकार न थबक पाइखले हाइना कॉलेज ऑफ नर्सिंग हांगदोकपगी थरमदा चीफ मिनिस्टर न हाइख्रे चीफ मिनिस्टर न फ्लोर मिल अमा संगाख्रे मणिपुर की सनमिट लोन फगतनबा इंडस्ट्री तौरिबा सिंगदा अकी खंगपीबा चुमदे हाइना मिनिस्टर गोविंद दास न फोंदोख्रे अमदी विद्यारणी मिहात चेनबा मियोय कोर्ट पुथोरकपदा मियामना थोमजिनख्रे पुलिस न मियाम लाक्सननबा टियर गैस कापदा माहिरोय मंगा सोकले हौजिबा पोंगबा पाउ हौजिक मणिपुर दा स्पेशलिस्ट डॉक्टर सिंह वाटुना लैरिबा असि मेंसननबा सरकार की अखन्नबा थबक पाइखले हाइना चीफ मिनिस्टर ओक्रम इबो बिनांगा से कॉलेज ऑफ नर्सिंग हांगदोकपगी थरमदा हाइख्रे मेडिकल डायरेक्टरेट की मखादा अहानबा ओइना लम्फेलदा लैबा डायरेक्टरेट असिगी कॉम्प्लेक्स दा नर्सिंग कॉलेज हांगदोकपगी थरम अदुदा चीफ मिनिस्टर ओक्रम इबोबे हेल्थ मिनिस्टर फुंजाथांग तोनसिंग उरिपोक केंद्र की एमएलए एल नंदकुमार हेल्थ की प्रिंसिपल सेक्रेटरी डॉक्टर सुरेश बाबू हेल्थ सर्विसेज की डायरेक्टर ओक्रम इबोमसासु मरु ओइबा मियोइसिंग ओइना सरुगियाखि हेल्थ सर्विसेज मणिपुर न सिंधुना पांगथोकिबा थरम अदुदा चीफ मिनिस्टर ओक्रम इबोबिना मखाताना फुंगदोकिबदा हेल्थ सेक्टर असि पुमनमकी हौरफमनि खंदुना सरकार असिना फिबम फगतनबा अखन्नबा मियंग थमले लमदम असिगी नुपी सिंगी मियोक मिचान असि मपालगी मियोइसिंगना थागतपा फुंगदोकनरिबने असिगुंबसि मेडिकल सेक्टर दसु पुसिल हनिंगे नर्सिंग असु मियोइबगी मिनुंगसी अमदि कतोपग लोइनना थबक तौबियु मांगना मखा तारदुना जेएनएम कॉलेज सिंह चिंगी डिस्ट्रिक्ट सिंगदा हांगननबा होनरे वातुना लैरिबा स्पेशलिस्ट डॉक्टर सिंह सरकार असिना मेंसननबा थबक पाइखतपग लोइनना स्पेशलिस्ट डॉक्टर सिंह अथापा मफम सिंगदा था अनि अनिगी ओइना सिंदोक सिंजिन तौदुना थबक पुननबा चनबा हौख्रे मसिदा थवोइदबा डॉक्टर सिंह डिसिप्लिनरी एक्शन लौगनी हाइखे मीना यारबा मीना बेलबदी ईश्वरनी हाइद्रा अखोई लौनरिबनी जेएनएम नि खंगे स्टाफ नर्स नि खंगे एएनएम खंगे चटलोबसे रेगुलर अपॉइंट तोरमदाइदा रिक्रूट तोरमदाइदा एनी होयर चटकनी हाय हे खन हिबकांदा विथ ऑल ड्यू रिगार्ड सिंगदगिसु हे खन हिबकांदा चटबु यातिए अदुना सिगुबमसु कोई ट्रांसफर पोस्टिंग से कोई यामना मसिगिसि यामना हेडेक ओइबा अदुना मसि कोई याम कन्न खल्ली अदुना हंदकता ऑनरेबल मिनिस्टर का प्रिंसिपल सेक्रेटरी हेड ने डायरेक्टर ने कहने तौरगा सिंगी रिमोट एटलीस्ट डिस्ट्रिक्ट हेडक्वार्टर्स से स्पेशलिस्ट डॉक्टर लाइक से गायनी की खमदे सर्जरी की खमदे मेडिसिन की खमदे पूरा ट्रांसफर तौर चलो सुहा याद है अटैचमेंट बेसिस मसी भाव था अनी अटैचमेंट बेसिस चटपीरगा चिंग लेब इचिनाउसिंसु अखोई मणिपुर की मिनी मणिपुरी ngakतनी थानी खतंग अदुदा लेरगा मा ट्रांसफर तौबसु नते मागी एमजेल अमुक सिंगदौसु नते तोलोब सिस्टम लौगदबनी मदु भाव चलु याद्रगदी वी हैव नो एनी अदर अल्टरनेटिव ऑप्शन एक्सेप्ट टू टेक एप्रोप्रिएट एक्शन प्रिंसिपल सेक्रेटरी डॉक्टर सुरेश बाबूना सरकार असिना हेल्थ सेक्टर साखत हननबा होनरिबासिदा मरी लेनबा डॉक्टर नर्स अमदी मियामना मतेंग पांगबिदुना माई पांगनबा होनमिनसि हाइके हेल्थ सर्विसेज की डायरेक्टर ओक्रम इबोमसाना इंग सोल्यूशन तरानिथोइदगी थबक तौबा हौरखिबा कॉलेज असि ngasi ऑफिशियल ओइना हांगदोकपा असिना लमदम असिगी हक्सेलगी लमदा अचौबा अचीवमेंट अमा लैरगनी हाइके हेल्थ मिनिस्टर फुंजाथांग तोनसिंगना भारत सरकार की मिनिस्ट्री ऑफ हेल्थ की मखादा लुपा करोड़ तरामाथोइ चंगना ngasi संगारिबा कॉलेज असि सारखिबनी दरकार ओइबा अवाटपसिंग अमदे स्टाफ सिंग इंडियन मेडिकल काउंसिल की मखादा लौननबा होनरी हाइके Housing in government city achievements in respect of medical department. Yam chawba hai batare. Amuk tasule tama nursing of college hai desi number 1. She achievement is over. Number 2 da we have our own nursing council. Asile batuda nurse part toba atopa state that part toba basu ekhoda part toba basu एखोगी ओन स्टेट ना नर्सिंग काउंसिल एबसिदा एखोना सिदा रेसा तोबा जारबानी अहुम सुबदा मेडिकल काउंसिल फाबसु एखोगी ओन स्टेट ना एखोय मा लिंखर खबरी these three are a big achievement and a milestone achievement of the government of Manipur ngasi hangang kendra gi manung chana leiba nila kuthigi food park ta chief minister o ibobina chinja ki pothok puthokadaba Sri Balaji floor mill ma sanga kre
Manipur gi sel thum gi phibam phagatnaba amadi miyoi kaya thabak piriba industrialist singda sel gi demand amadi akia khangpi ba chumde haina Commerce and Industry Minister Govindas Konthojamna phongdokre floor mill sangabagi thoramaduda MLA K Ranjit MLA N Biren amadi MLA K S Devendra su sarugya ke MLA Katrimayum Birengi imung manungna lingkhatpa floor mill adu chief minister na sangaram laba matungda atopa thoram kaya leibadagi mafam adu thadoktuna chatke tungda MLA KSS Birena mill asina lamdamasida afaba makhalgi chinja khradi puthokpa ngamlagani machine asi bharat ki atai mafamda sijinaba machine singdagi tadaba anoba technology ni machine asina metric ton chama capacity ni Miyoi humdra rom thabak pi naba pandam thamle milasi mai pakhan ba haibasi praja singi mating sangi haiba wafam phongdokhe ayang gi sajok tu yaw kana di milasi koi pangthokpa ngamoi maramadra mil sibu salai bi gedoriba aduga milasi da thawai happy gedori bisiti mayam paramana happy gedabani aduna asigumba naw akhoi puthok chali ba industry sin karingum felo iba tarabati matong da kanam kana industry towning ba aibase foroi maramadra sigma industry se success hoina ba mayam ponamaktage madugi cooperation nijari MLA Ranjit na tongan bachinja kaya leiduna mapalamda achoba senpham chalamba du milasi leirabadina khara makhai di koklagani farmer singda su marketing gi khudong saba ama fanglagani haike MLA N Birena nilakuthigi praja singna Manipur gi industrial sector asida ahongba puraknaba saurabal lamasi Manipur sarkar da mamal amata laudana pibani industry tawriba singna non skill labor gi darkar oirakpa matamda khul asidagi miyoi khanbiu haike Sarendari natraga suda yawba kanagumba singna industrialist singda akia khang piraklabadi chapsana thengnagani haike Govindas Konthojam namakata na phongdokhibada hauzik food park asida punna plot niphumapan leibagi manungda plot kunmari mapu singna industry lingba ngamdabadagi cancel tawkhre atuba matamda awatpa plot asi auction tawragani mapung phaba food park ama mathang sahidagi ohenba ngamlagani haike amarom da Manipur asi bharat ki industry ki map ta yaungna ba kana honari masida department ataiga afaba mari thamna batangai fade loinana Manipur da FFDC center amasu leiragani masigi achangba senfam khudingmak center na puthokadabani haike khoi yumda paisa paisin bagi mahukta let us invest tawse ba khoi appeal tawjaning badi Lakadoriba industrial state punamakta amasong food park sida invest tawbiu employment generate tawbiu Manipur gi senthum gi phibam phagana naba honabiu honabada mateng pangbiu haidana ina appeal tawjaning mani asing floor mill asi hongdokpaga iroina na yamna mai pakpiba masigi mathangda mathang industrial unit kaya ama lingkhatpiduna Manipur asi bharat ki industrial map ta Yahun bangam nanaba ishorna sanbiba oirasanu Thasigi mapanda wangban lamboi thongdagi thiam bidyarani bu nupi oibigi ikai khumnaba mangalaba matung hatkibada chenari ba thiam Suresh Kumar ngase ayuk CJM Thawal gi court ta anirak suba oina security gi akanba section thorangal loina na puthokre court na numit mangani gi police remand pikre Suresh Kumar jail da puthorakpada miyamna ahakpa cherak piu haiba kholaw ga loina na court ta thomjilake phiba maduda security na court ki main gate amadi court building gi yot ki thong lonchinduna thamke miyamna gate kakatuna manung romdagi gate hangdoktuna court complex manungda thomjin batanatana court building gi gate nomduna kholaw kaya loksinke court khatanatana thangnana leiba SP Thawal gi gate tasu miyamna mihat pacherak piu haina loksinke vidyarari na tamlamba Chawema Higher Secondary School gi mahiroi sing yauna court ki anakpada leiba school gi mahiroi sing laktuna miyam gi khongjang aduda saru yaslake miyam gi ihawadu lakshinana ba SP office campus manungdagi police na tear gas rubber bullet amadi smoke bomb kaya kapke miyam gi maikaidagi su police tamna nung thajinke thodok aduda commando ama yauna mahiroi taruk asopan nangkre asopa sing Thawal District Hospital da pukatuna laikanake mahiroi anina rims da pukatke irang aduna maram oiraga pung ama khara hena national highway da chatok chashin apan boike
Lagliba Sangai Festival Gidamak Manipur Police Department ki DG yauna atay official singna hafta kangjebungda section thorang lokhatli ngasi additional DGP LM Khautena luchingba team amana hafta kangjebung amadi masigi akoibada yengsinbaga loinana festival asigi yenglaga hojik security ki section thorang loire haina phongdokhi festival pangthokpham oiriba hafta kangjebung manungda police ki but hagduna miyamgi mateng pangnana ba honade masida sunatana tongan ba point singdasu security personnel kaya thamduna section thorang locally haiba wafam ML Khautena phongdokhi Andak Sangai Festival ki koi ki phajana pangthok pa yana na bagi koi security plan sembal loire traffic management plan su phajana koi na sembal loire aduna koi ki focus di peaceful smooth and secure Sangai Festival pangthok pa yana na ba adum da focus to bani Heroin number 4 Purapi Nupi ama Laikai Miyam Amadi Club ki music na ngasi nongalamdai Kurai Kongpal dagi fare Paraba Nupi adudi Sonia Mayang Pathal Chahi Kun Mapuroiba Ithem Kairau Sabal Laikai dagini Magna Purakliba Heroin number 4 adu lupa lising ama hen bagini Laikai Miyam na Nupi adu Porompat Police Tasinakre ngasi yupung taren makhairom taba matamda Technopal Police Station gi manung chanba sitalam khaida IED ama pokhai kre mafam adu Assam Rifles ki kangbuna ngaihak leitana sek tawduna leiba mafam ni thawdok aduda aso pandi amata yaukide hare haujiga tem prem talojre breki matung me amutaram nokchade Rural Social Service Society RSSS Wangkhaina ICM Imphal ga punduna North Eastern Development Financial Corporation Limited Guwahati Netfi gi sponsor makada paint amadi tile gi matangda tha ama chupna satharak skill development training program ngasi lamphel da leiba ICM gi office solution kre lusin bagi thamda PSED Minister I Hemusandra ICM gi Director in Charge S Herojit Deputy Labor Commissioner E Tomba Netfi Imphal gi Branch Manager G Priyoberta Sharma amadi RSSS ki Secretary S Presojit Sharmana maruoiba music oina sarukya ki RSSS ki Secretary Presojit na handa pangtholiba training asina taruk subani masina lairik laisu hairaba naha singda pen amadi tile gi thabakta mamuttana khanghan bangam lagani haiki Minister I Hemosandrana hojiki matamda silhau thiba yade RSSS na tangkak naina naha singda training piba asi afaba khongthangni sarkar gi thabak ngakta ngaibagi mahutta isana suba kanbagi hainabi thamsi haiki Heart na ba tha anida ngaiba nupama sama Sky Hospital na layeng duna fan bangamli haina hospital asigi chairman Dr. L Shyam Kishore na phongdokre ngasi Sky Hospital Rims Road ta pangthokpa pangwisinga unabaduda hospital asigi chairman Shyam Kishore na pigliba angang da ka hena mihul chongbagi layong asi yamna tangna thokpani angang lising amagi manungda karigumba matamda amakhak tangna thoi angang asi kanana ba honabada Dr. Mangana thabak lokhatki hari मागी थवाई से कंदबे यादे आइबेगी पांडम गलोइना ना आइबेगी मिशन गलोइना ना कोइना तोगी टीम ना हार्ट टीम ना होना दना जिक टीमा फरक तना ngasi जिक इवन एट दैट नाइट बारो मदुंग दिदी मागी संगम थके हाइरे angang asigi apokpi thobal atopamdagi farana tongan ba doctor singda maki masasi layeng lubada fatabadagi Sky Hospital da layeng duna farakibani haike Manipur da maira paibigi iho haibasida nongmagi oiba khana nainabagi thauram ama BT Road laiba rumhal theater da pangthokre All Manipur Women Social Reformation and Development Samas na sinduna pangthokiba khana nainaba thauram aduda Dr. Lokendra Arambam Bibi Samas ki President K Tarunina maru oiba music oina sarukya ke JM College of Arts की English Department की Head Dr. C.S. Silaramanina Moderator ओइदुना पांगथोकिबा खना नाइनाबा अदुदा Human Rights Initiative की Executive Director W. Joy Kumarna मियोबगी हक कननाबा होनाबदा नुबिगी थौदांग हाइबसिदा वांगांखी Social Activist Imnamcha Delifna Manipurda Maira Paibi Singi थौदांग हाइबसिदा वांगांखी Maki warolda Manipurda hojik mob justice ki thawong kana satharakliba asi achumba bichar nate maraleba mi adu chairak pibada maralejadaba imung manungi miyoi sing awaba tahloidabani masida maira paibi singna wakal munna khanta haningi haike ima sida launa ayin zel khangan ayin tu mokai macha masu sangba security forces na aga thong le thel lo kanda ham badam thong na le ba ba kalma mi ni ba ni
kana ko ko yi imana ka ne mu haidana dai ba imana tuna ana kuma hango kana duniya da kan kan si ko ki sai ki na ne sai mashi imana ki mera ka ki ho sai ne sina shingai ne ngasi nimidang pung tarelom tarakpa aduai da singjamai chinga makha ketri lekai da mai sakpagi thodok amada ugi furniture toba usang ama tumna chakre mai asi gas tagi haurakpa mai na chakpa oigani haina thajanare fire brigade ki fire tender ahumna mai kanbagi thabak kana sathaki sangliba usang asi swaram kan hai koba amagi sangoiga punba usangi mai sakpa adu da makhal kayagi ugi polam sing tumna sakpada natana sangoi adusu tumna chakhe makha tana mai na sandoraktana ba fire brigade ki kangbuna kanna honaduna pung taret makhai khara henbada mai muthat pangamkhe Maoist Communist Party Manipur na Longmi Miyam da Laurok Pantha Sida Phautok Sathok Mapung Pharasanu Haina Yaifa Pauzel Pirakli Libasigi Secretary Publicity and Propaganda Nonglen Maitegi Chero Lamana Longmi Miyam na Achinba Sanfam Kaya Leiduna Su Laurok Asida Putoliba Fausing Taha Taitok Patodana Tasin Tungsinduna Thambiu Sana Naba Seng Leidaba Imung Amada Sel Tungsin Bahaibasi Swedanangam Seng Leitaba Imung Amada Nong Magitan Silakpa Kusuman Adu Tungsin Bangamde Amade Nong Magi Panglakpa Kusuman Adu Jara Anigi Lanfamda Saksangi Mairana Waikibangakani Nakalamaromda Longmi Miyamna Lawlok Paluiraga Kaida Tungsin Bangamdana Imung Manungi Awa Ana Sindokna Ba Pau Taitokpa Asigi Kudong Sab Lauraga Senjau Paiba Miyamda Laina Sel Tanana Bagilambi Piri Amadi Masina Amuka Hena Lairaba Miyamda China Piri Laurok Matamda Hong Lepsin Kiba Pau Adu Matam Kara Lairaga Tangna Yolai Amadi Masi Sadaba Yadabanina Lairaba Miyamna Atang Bacheng Sing Adu Lairaga Chanari Masina Senjau Paiba Singna Laina Sen Tanaba Machak Ama Uhelibani Hari Nakalamaromda Sangai Festival Haugopan Numita Narendra Modi Lakani Haiba Kongsat Adu Yaito Kiba Maramna Lupasina November Kunmatoi da Pangtokani Haina Kauramba General Strike Adu Handokle Hari Sahi asida Manipur Alliance for Child Right ki akhanaba survey oina chingi khul khara yengsinbada angang chahum hupuni thoirom mafam khangdana mapalda laikhiba thengnare child trafficking thingnana ba Bharat Sarkar gi track child system chana hanana ba minister na honagadabani haina alliance ki convener Kaisam Pradip Kumar na khangalakle Manipur Press Club ta pangthokpa pawgi mifam amada mahangna makha taraduna Sarkar asina police lawba amasung home department khaktada budget ta chawna paisa habli adubu nupi angang singda chatharakli ba miyot minai thingnana ba pambai thingde social welfare family welfare amasung education sector da sahi gi budget yamna pikpana hiram kayada thabak tawhanba ngamhande sahi taranipal gi makha gi angang sing mapalda lairik tamba chaliba si right to education gi kanaba lawdabani haike kayadi angang gi srokta yogda angang gi scheme ngamari leina bano ji hoto kanda chaptana to bigedawne adu loinena child rights ki monitor taunaba amadi right to education monitor taunaba leriba amata ngairaba statutory body commission Manipur Commission for Protection of Child Rights ajana maming da ngaira hinganba ajana thawk tahondaba che masi yamda kibni Haukiba Sahida Pangtokiba Lok Sabha Mikal Numita Bot Thadarusi Haina Puraga Nupi Oibigi Ikai Kumnaba Mangan Kiba Tawdokta January ba Paumai Colony Dagi SN Taupuni Bel Piba Yaroi Karigumba Mahak Thadoroklabadi Miamgi Akanba Ihau Jangsingani Haina Tawdoksiga Mai Lenana Semkiba JSG Secretary Laishram Yamchana Fongdorakli KSC Athuba Matam Dat Loshinduna Matik Saba Chairak Pigadabani Hari Hajik Lady condition Sida Nupi Equipment Sibiraga Gomen Karangak Senbiro Aduga Piki Angangsida Haibangopuni Birda Yadana Basutawiro Indian Journalists Union gi Makada All Manipur Working Journalists Union na Yumbu Oiduna Sayya Sigi Indian Journalists Union gi Executive Committee gi Mifam Infal da Pangtuklagani Hari Amjogi President Wangkemsa Samjai na Pau gi Mifam Amada Thasi Kunithoi Masung Kulum Doida Pangtokadoriba Mifam Asida Indian Journalists Union gi Mioi Chama Humpurom na Saruk Yagani Mifam Asina Lebaga Sida Tengnariba Pongwi Singi Kudong Sadaba Kaya Kanaduna Warep Logani Hari Aku si India ki tuan state aku di bentuk tadi journalist ki aku di nation media di regional media local media national local maksud aku di seorang nak journalist sani bukti lakini hai nak benar sebab dah
जो जो कोई कोई बोलते हैं उधर से हम मगा शाम को कोई ना लेबर दी है ये लेबर का कोई ना तो देखिए ऑफिस में कोई बात है सी मरो इबा वादी कोई वाइस बोर्ड से ना कोई जो खाली कोई दी मुझे थे वाइस बोर्ड से ऑफिस में कुछ बिल्डिंग में भांगी बा जो कुछ शॉपिंग कोड ऑर्डर पी हुआ है तारवा वो से थासिगी तांग कुनमातोय फावबगी मनुंगदा निंगथेम पुखरी ताबा लंबी अमदे अकोयबगी लंबी सेमजिनद्रबदे संगाई फेस्टिवल मनुंगदा टूरिस्ट चंगबा थिंगलगनी हाइना लमदमदुगी मियामना वारेप लौख्रे ngasi numidang wairam paumi singa unakiba amada community development society wangkai ward number 20 gi secretary maibam jit kumana sangai festival pangtok phamdagi kilometer makhai ama fawba fadana leiba kongba rotagi ningthem pukri taba lambi asi damdamdugi miyamna sembi na ba haijarabasu ngasi fawba tabidana lakle lambi ka hena phataba sina maram oiraga sangai festival manungda tourist lakpham amani haina lautokraba mafam asi ikai ningai oiba phiramda leiba maramna festival manungda tourist lakpa thingbagi warep asi lobani government festival houdringai gi mangoina na ningthem pukri taba amasung pukri gi akoibada leiba lambi sing semjin bigadabani haire Community Based Drug and AIDS Program under Decision Social Service Society na Sinduna District ki thakta HIV AIDS and Substances haibasida networking workshop ama Kumalampak Youth Hostel da pangtukre tungan ba NGO community leaders sing amadi oza kya na sarugya ke HIV AIDS thingnana ba khona bada kari karamba thodang logani haibasida kupna khana naina ke workshop asigi sarukam oina ayuki session da State TV Officer Dr. L. Suresna remedies of TB and its co-infection with HIV and related treatments haibasida sugaina take Diocesan Social Service Society gi coordinator W Diljitna HIV AIDS control taunaba honabada achoba thodang lawriba NGO CVO media amadi oza singna leitaba matamda HIV AIDS ngathoknabagi thodang karamna lawgani haibasida community leaders sing yauna networking workshop asi pangthokpani haike सरकार की ऑर्डर अमगी मतुंग इन्ना ओरिएंटल कॉलेज की अनौबा प्रिंसिपल सिलेक्ट पबु यानिंगदबा फोंगदुक्तुना ngasi कॉलेज असिगी माइरोई सिंगना कॉलेज गेट वाकन मिफम चटख्रे कॉलेज असिगी हानेगी प्रिंसिपल टीएस बिरेनबु मखाताना कॉलेज असिगी प्रिंसिपल ओहनबिउ अनौबा प्रिंसिपल पामदे हाइबा वाही कया प्लेका सिंगदे इखी कॉलेज असिगी स्टूडेंट यूनियन की जनरल सेक्रेटरी केएस रोमियोना कॉलेज असी ऑटोनोमस कॉलेज अमा ओइननबा होनाबदा अचौबा थौदांग लौखिबा टीएस बिरेनगी महुत्ता अनौबा अमा थारक हाइबसी यानिंगदे महाकपु सिंदोकपा हाइबसी सरकार की अरानबा थौंगनि हाइखे Manipur government na handak regular principal ahum hablakpabu desamna nungai ba madi thagat pa phongdokle waliba regular kunithoigi ahangba pharmacy atuba matamda mention biu hauzik higher education UG additional director asisu matik saba mioi ama full time additional director oina hapiu misang sanga yenglaga pham hapagi thabak tobiganu haide अखोगी खुनाय असिदा थक्सी खासे लमचत साजत लेरक्तबा मियान चादा युम पानबकी सांग हेंगलकपा मांगलमचत की लमचत मांगसिलकपा यावना होंगलकलिबा कया सिगी मतंगदा खंगननबा अमुकोना तांकक नाइना नहा सिंगी लीडरशिप रेसिडेंशियल कैम्प अमा थासिगी अरोइबा सरुक्तगी चथबा हौरगनी हारे क्वागैथेल द लेबा लोबसिग ऑफिसता पांगथोकिबा पाउगी मिफम अमदा फाइनेंस कमिटी की चेयरमैन टीएस देवाना अहानबा तांककता इम्फाल ईस्ट इम्फाल वेस्ट थौबाल अमदी बिष्णुपुर की ओइना पांगथोकनी निमित हुमनी दगी तादना चथगदबा केम असिदा नहा चमंगा दगी तादना सरुक यागने केम असि पांगथोकपदा सेल थोंगी मथौ ताबना अमुकोना लैबाक मियाम दगी मतेंग लौजगनी मसिदा मियामना मतेंग पांगबियु हाइखे President Dr. Y. Mani Kumana hawakliba naha singi wakhalol pangtharakliba asidagi kharada oirabasu kannanaba pandamda game asi pangthokadabani akang ahi kayana hiram kayada wakhalol kaya puthokani game asida mipung khudingmakna saruk yaba yagani haike paugi mifam asida advisor KT Rahman Vice President W. Gojendro su saruk yake kana happy na ba kani inspire tawlaba makoi ge career sebada asoba mating oinaba aduga koi gi vision namaga loinana makoi life ki career ki vision namaga loinana koina makoi da uhan birakanda makoi gi lichat sajot sengkalaga apaba punai magi masak puranaba amko sindu baitai Added Oza Singi Davi Togduna Kaisampat Lemazam Lekagi Community Hall da Kutang Sara Henbagi Kongjang Chatharakpa ngasi ka thana numit mangani sukre ngasi Kutang Sara Henba aduda Churachandpur District ki ZEO2 gi Oza Singna sarugya ke
Loktak Phumdi Sengbagi Wathok CBI na thigat handuna Manipur gi khwaidagi chawba Senja Thumjagi Wathok asigi achumba wayel ama Manipur miyam na pami haina Student League Manipur na phongdorakli India gi Prime Minister na Imphal da lakpa matamda lupa crore chani kunmari gi Loktak Phumdi Sengbagi Wathok asigi matangda CBI na thigat hangani haina miyam da lauthokna ba mairoi lup asina ngasi Prime Minister da memorandum ama pisin kre makha tarakpada miyam gi signature campaign ama pangthok pagaluina na November Kuntra Fauba Democratic Oiba Kongjang Sing Sangshilagani Hadi. Amarom da ngasi Student League Manipur na Sangshilakliba Kongjang asigi sarukama oina TZ Higher Secondary School da Mairoi Singi Kongchat ama chatnaba sem sabal loiduna chatpa horakpa matamda school gi principal na atamna na Mairoi Singi Kongchat adu namduna chatnaba school suti thadokpaga loinana athingba pirakpadagi rally mai pakidre Kongchat adu chatnaba ahanbada ayaba piduna sem sabal loiraba matungda laibak thiba thodok asi thokibani thawong asi senja thumjabu saugatpani haina lodaba ngamloi maramaduna TZ Higher Secondary School gi principal Student League Manipur na boycott tawre hari ZEO ADPO DBE SSA wangoi na sinduna disabled singi inclusive education gi makada 8 amasung appliance sing yenthokre ZEO wangoi gi BRC hold the pangthokiba thoramasida wangoi kendra gi MLA oinam lukhoi State Mission Authority SSA gi additional state project director NG Vogendra ZEO wangoi R Yangsorang koireng su sarukya ke MLA o lukhoina India government ki makada pitarakliba scheme sing miyam da mapung phane yahonsi ZEO na ngamdaba leirabasu ma ki maike dagi pangba ba mating pangani mama mapa oiba sing na maza sing disabled oire haiduna nungai taba pokpiganu makoina aikoidagi hena tawba ngamba kaya lei haike Amaramda India government amasung Manipur government na disabled singi yaifa thorang kaya paikhatjarabasu ngasi fawba karigumba sakthung amata phangba leitri haina wangoi thongkhong Lakshmi Kaithel da leiba huidro milan na phongdorakli masagi sahi kunithoiram suraba milan ais bokul jawgi machani mahak chatpa phamba ngamdraba miyoini hauji fawda mahaki oina government ki maikedagi mateng ama fawba phangdre mahaki anabana maram oiduna tha amada lupa lising ahungi mathakta hidak chare imungi leita lairaba oibana awaba kaya mayok nei mari leina basingna miyeng sangbiu haidi aina ini hindi gegi ma pam dopodo japchana pam ma abhangan miba Panthoi bi ima sinai bi lub amadi ayang pali mamang lekai waivers cooperative society na puna sinduna bipal tangdaba khunai ama oina ba isana thabak pizaba cooperative ki thodang thimda humpumate suba all India cooperative chayol gi thoram wangkhaining thempukri mamang community hall da pangthokre thoramasida ICM gi chairman L Tombisak Manipur State Cooperative Union gi chief executive officer Waining Themba Manipur Finance and Business Limited ki chairman N Santa amadi IMC Ward number 20 gi councillor N Tombira Susarugya ke L Tompisakna lamdam sida mathau ningthina pangthokpa ngamdabadagi mutkraba cooperative society central government na senthang kaya pithaduna hingat hanana ba honare masi mai pakna ba honabada miyam gi achoba thodang lei haike tuse hena sakotpa hena mapangan phaba adugumba sele group hena phaba within cooperative society Student Library Association Kaksingna Manipur Library Association Imphal ga khusamnaduna National Library Chayol Thoram gi sarukam oina nongmagi oiba library bu miyam da khanganaba thoram ama Grace Curtis Academy Kaksing da pangthokre thoram asida Kaksing Municipal Council gi chairperson KSS Subadani Saita Seva Committee Kaksing gi president Yangkhom Dhananjoy Manipur Library Association ki president L Sobita Susarukya ke thoram gi sarukam oina saireng thiba wari maza pabna chingba thoram su pangthokke Amada New Chekon Youth Club amadi New Chekon apunba maira lupna punna sinduna mai ka bachinja ki mayokta miyamgi oiba aphongba khana nainaba mifam ama New Chekon Youth Club ki sangne na pangthokre mifam asida IMC ki councillor MG Kipgen amada mai loisang ki president M Patmini Leima secretary general PS Phoni Maitai amadi club amadi maira paibi gi luching bising susarugya ke mifam asina New Chekon gi akoibada mai ka bachinja sijinaba amadi lalonba singi mayokta sangsilakpa khongjang khudingmakta ayet apan pirak pakudingmak miyam punna thengnaminaba amadi miyam da wakhal taminaba thoram pangthokpa haina wareb lokre
Manipur government na sakot thorang paikali bani haina leibak miyam gi tungi karigumba amatta khanba tawdana potok potok liba lawfam kaya park sana manghan ba lepalaiti haina Protection of Agricultural Land and Natural Resources Organization gi chairwal amana phongdorakli masigi mayek laraba khudamdi November 13 da phongkiba state cabinet mifamna Thawal district ki manung chana leiba nifu mari ISTV local da National Sports University linkhat pa yauna institutional area oina thamnana bagi damak lam ekar chamri nifuri thoi dasmik ani taret laukshin naba ayaba pikiba asni Sports University asi saba afaba khongthang amani adubu lawfam manglaga Sports University sabadi leibak miyamgi yeknabani hade hauze amuka na temrem thlokjade break matungna miyam amuka na taram nokjade sangai festival ga mari leinana Imphal manungda cheliba turel sing luna na lehnana ba IFCD department na thabak paikhatle Maino thongdagi khwai bridge number 2 kasampatagi kasamthong phawbagi turel hena masak thogan nana ba department na lokalagli bathabak minister ngamthang haukipni yangsin kre minister na festival asida mapalai baktagi mioi kaya lakadaba leibana turel sing tarutana na thamna bahona bani masida Imphal saharbu hena fajan bada mateng oigani haike Sangai festival ke samga sagali ba sinamaram oiraga festival pangthokli ba mafam asigi akoi bada chatok jashin tawbada athing bana maram oiraga school angang sing thingdo thingjin tawriba school van sing da chawna akai ba thokle hauji school ayambana minor subject singi exam chathabaga loinana November 1 dagi December 3 fawba chathagadoriba final exam sing asigi angang sing lokthok lokshin tawbada khudong sadaba kaya thokalle mari leinaba authority na parkya gi damak angang loba gari sing chatok jashin tawbada komthok pinaba all Manipur school student Transporter Association na puning sing silakle Thasigi tara manga da kaksing Wiri School da isay nongmai gi thoram ama yengba lakpa kar amana thombadagi nupi ama laikhidabaga mari leinana pause kharada kar adu da tonglakpa mioi mari lot kre haiba wafam adu aran bani haina kar adu gi mapu S nawbuna sengdokle wangjing da pangthokpa Paugi mifam amada nawbana makoi mamana taret punna isa yengba chatminabani adubu hauji police custody da lairiba mioi ahum amadi makoi gi mamana ba El Ratan Kumar ga punna makoi marina kar adu puduna thawkibani mahak Sadananda amadi nawsabi isa yengduna leihawi khangdabana mi thomlamba gari adu tanaba fawba yaure Kona mahaki gari ni haibasi khanglakpani makoi ahum yumda dumak lei lotpa leite thaldok adu yamna nungaitaba amani haike ado koi miro su natte aboi semgi udi mi ama khutani aina paw tawda ado koi ahum le hori ji dum sem famda le hori ado koi miro natte aboi hoji jo dum yum da legi Loktak ta sakta ba lakpa mapa leiba ki usek sing mioi kharana dilak hidak sijinaduna amadi lang thaktuna phaba hore tabadagi ngasi forest department ki wildlife wing amadi United Club thangaga punna khusamnaduna usek phaba thingnana ba Loktak kaibulam jawgi akoiba amadi Loktak khonungda drive chathabaga loinana usek hatpana Loktak ki phibamda kari ohelakpa yai haibagi matangda campaign tawkre ngasi ki campaign asida Deputy Conservator of Forest Park and Sanctuary L. Joy Kumar, Range Officer Kaibul Birmangol, Thanga Part 2 Gram Panchayat ki Pradhan K.S. Binarani, Bisnupur Police ki Personnel Singh Susarugya ki campaign asida ngami singna usek sing ngakpi senbina bakhangan ki Loktak ki mafam kaya da mapalamdagi pairakpa usek kaya saktaramba thingnarakhi Deputy Conservator L. Joy Kumar na usek sing hatpa amadi phaba sing wildlife eki makhada phaduna kaisum sangda thamba yauna fine thien bayai usek phariba singna lang thaktuna phabagi mahutta dilhak hidak thaduna phaba asidi ising amasung akoibagi phibam sokhanba maramna hena kanba cherak pibayai matam kharagi oina saidang pham lawriba usek singbu minungsi utpiduna hatpidana ba apil tawre Manipur State Cooperative Bank, Imphal Urban Cooperative Bank, amadi Manipur Women's Cooperative Bank na puna sinduna umpumato suba All India Cooperative Chayol thoram Manipur Press Club to pangthokre thoram asida Commissioner Moses Salai Manipur State Cooperative Union ge President L Tompisak Manipur Women Cooperative Bank ki Chairperson L Puinabati Imphal Urban Cooperative Bank ki President Dr. T.S. Dilip Kumar Manipur State Cooperative Bank ki President K.S. Khambasu Sarugya ki International Manipuri Mothers Association Sinduna Tararak Suba Pibas Akobagi Thoram More da Leiba Kondong Lairembi Sanglenda Ngarang Pangtukre Thoram Asida Association ki Maikai dagi More da Leiba Organization Kayagi Pibasing da Kudol Tamagaluina Saglena Masu Chaminake State asida matau tauriba Dr. Singna Manipur Medical Council da registrar taunanaba council ki cherola mana khangale hausa sanabagi pau
ngasi sanabaki powder football All Manipur Football Association sinduna Kumalampak ki artificial turf ground da district mangana sarukyaduna ngasi dagi kuntaruk suba Juniors Boys Inter-District Football Tournament Amphagi President P. Ragumani na hudokre tharom sida Amphagi atay makok thongba official sing su sarukya ki ngasi ahoba numit ki sanakiba ahanba match da Imphal East District Football Association na District Football Association Thawalbu goal ama sinoda maitiba pikre Imphal East District Football Association gi maipakpagi goal adu Devjit Ningthaujamna ani suba half ki nifunithoi suba minute san khibani match asida District Football Association Thawal gi and Bharat ta referee na yellow card book tauke sathariba tournament asigi ani suba match ki sanakibada District Sports Association Bisnupur na District Sports Association Kaksingbu goal manga amada maitiba pike District Sports Association Bisnupur gi goal sing adu Mahesh Sana ahanba half ki ahanba minute ani suba half ki marfu suba amadi apiba matamgi ahapa minute amada goal ahum chanke atopa goal ani aduna Biken amadi Rustam na ahanba half ki nipan suba amadi ani suba half ki kuntra taruk suba minute san khibani District Sports Association Kaksingi amatangairaba goal adu Dayanandana ahanba half ki kuntra matoi suba minute san ki match asida District Sports Association Bisnupur gi Ais Mangilal da referee na yellow card book tauke tournament asigi mathangi match tha asigi tang taramapal da ahanba match oina DSA Bisnupur amadi Imphal West District Football Association ga sanaragani ani suba match da DSA Kaksing amadi DFA Thawal ga sanaragani Amphana Sinduna artificial turf ground ngasi dagi sathariba kuntaruk suba Junior Boys Inter-District Football Tournament ki spotter oina ba S Amutombi KSS Ibomsa amadi N Puthiba Maitai khankre Manipur Softball Association sinduna thasiki tang kunithoi amadi kurumdoida Kumalampak Sports Complex ta kunmapan suba senior state level men and women softball championship pangthulagani saruk yaningba club amadi unit singna thasiki tang taramapal fawbagi manungda application form thazilakna ba khangalakle akupa marol association asidagi khangnaba yagani hari All Manipur Football Association sinduna home and away basis ta team tarena saruk yaduna sathariba taramapal suba winners cup ki champion hayeng soidana khanglagani association asina sinduna home and away basis ta team tarena saruk yaduna sathariba taramapal suba winners cup ki ani suba final match hayeng nungthil punga matabada football club Jalen Sadar Hills ki home ground oina Kumalampak ki artificial turf ground da young physics union dalamung makonga chanaragani tharom sida IFCD gi minister ngamthang hawkip amadi panchayati and Real Panchayati Raj and Rural Development ki Minister Francis Ngajokpana tharoma pusing oigani amarom da kabasigi ahanba final match da away team football club Jalen Sadar Hills na home ground team Young Physics Union bu goal ama sinoda maitiba piduna Winners Cup asigi champion oibagi khudong saba laikibani Mathang thagi tang kuntaruk tagi kunmapan fawba Karnataka gi Jamakhandi da pangthogadoriba National Road Cycling Championship da sarukyana ba Manipur cycling team khan kre Khalaba Singh Jamakhandi gi damak December gi tang kunda Imphal thadukani hari Rajiv Gandhi Khel Abhiyan Scheme gi makhada Imphal East District Level North East Sports Competition Kumalampak ki indoor hall da Youth Affairs and Sports ki store officer K Santi Kumar na thoroma pusing oiduna hodokre ngasi hoba numita archery masanagi nupagi pangthokibada KS Nicole W Sanjit SS Ramakanta amadi CS Isor Chandrana makok mathang takre nupigi pangthokibada RK Saitapriya P Baby W Nirupama amasung Gitanjali na makok mathang takre amarom da district asigi Rajiv Gandhi Khel Abhiyan Scheme gi makhada district level rural sports competition pangthoklagani pangthogadaba masana sing adudi athletic taekwondo volleyball football judo archery handball hockey boxing amadi basketball ni thawai yawa sanaroi singna district asigi office tagi form lawraga tha asigi tangkun manga fawbagi manungda thazilakadabani hari All Jiribam Sports Association sinduna Jiribam Government Higher Secondary School gi playground da team mangana sarugyaduna tare suba Moirang Them Brajasan Memorial Women Football Tournament hokre hawdopagi thauram da Jiribam Sports Association gi President M Brajakanta Yas ki Superintendent M Tilokna thauram pusing oike ngasi ahoba numit ki sanakiba match da Jiribam Football Association na Breton Sporting Club Babu Parabu goal taruk sinoda maitiba pike Manipur University ki miyeng makhada Kamakya Pemton College yang thangna sinduna nongmugi oiba N Surendra Singh Memorial Manipur University Inter College nupa amadi nupi gi weightlifting powerlifting amadi nupa gi best physics tournament pangthokre
Tharamasida KP College Yangthang Principal Dr. S. Aruna, Zenit Academy Director S. Manauton, MOA General Secretary Sunil Elangbo Mamadi Atemi Kya Susarugya K. Thawal District Amateur Boxing Association gi miyeng makhada KM Blooming Association khangabong na sinduna KM Blooming Unit Park Complex ta thama chukna sathagadaba boxing game ngasidagi district asigi session judge Salam inaw machana hogdokre KM asida Thawal District Amateur Boxing Association gi President N Kuber State Coach K Abungchana takpi tambigani boxing sanaroi marfuna saruk yaduna sathagadoriba coaching camp hogdokpagi thoramda Thawal District ki Additional SP Dr. S Ibomcha KM Blooming School gi Chairman KS Menjor su sarukya ke tharamasiga mar lenana boxing sanaroi singna exhibition match ama miam utke ngasinong maging sa pauda ICAR lamhel patagi phangba paugi matungina ngasi khwaidagi saba degree Celsius kuntare dasnik mapan khwaidagi ingbana degree Celsius taranithoi dasnik mari nungsita yawba ising maningri chang ayukta chada humudra taret nungthildana chada nifunipan nongjugi chang nil haujere badamaroi ba mukhana Specialist Doctor gi award pa mens nanaba sarkar na thabak paikali haina College of Nursing hangdok pagi thoramda Chief Minister na high kre Chief Minister na floor milama sanga kre Manipur gi senmitlon phaganaba industry toriba singda aki khangpi bachumdi haina Minister Govindas na phongdo kre amadi vidyarani mi hata chenaba mioi court ta puthorak pada miyam na thomjin kre police na miyam lakshinana ba tear gas ka pada mahiroi manga sokle ngasigo na ISTV na pizaba pau matang solution jare miyang tabiri ba singbu amuka hana khurum jare